imung manung punna yengminaba Ekai Hanggoiraba reels video photo upload Toubiriba amadi NATABA LICHAT SAJAT CHATPA Khudak Asidagi Lepkadabani haina People Defense Army Manipur PDA gi Publicity Secretary James na kuyek piduna thadrok pasirol amana khangalakli sirol asina makha taraduna hai lup asi kanglo furup khaidana lamdam masigi miyambo yeknaba singdagi ngak senaba amadi aikhoigi mangkraba ningtamba hanjinnabagi lanthengda wakalon manaba lupsing amatoina punsinduna pandam amaga loinana sanminagani lamdam masidagi senja thumja yaudana drug marupangna muthatkani masi lup asigi lengdraba wasakni hairi housing matam masida lamdam masigi sanabi amagum social media da nupiyobi kaya miramgi fije saksana leiting oiraga matan makai set chaba hai hello tobagi namada mapa masa imung manung punna yengminnabada Ekai Hanggoiraba reels video photo upload Toubiriba amadi NATABA LICHAT SAJAT CHATPA singi manungda maruwaina pangal nupa nupi sing Khudak Asidagi Lepkadabani makhatana lamdam masida khunda laitaduna leiminariba furupsa singi marakta pamdaba thongdok wathok tholakpa yaba wahai watana chingba social media gi khuthangda phongdorokpa singi mathaktasu lup asina akanba midyeng sangba hauragani hairi lup ki wafam thawai usittaba ulakpadagi pamdaba thongdok wathok yauraklabadi lup asina daita puroi hairi lup asina thigatpada fanglakpa report ki matung inna lamdam masida drug marang kairibagi asoba maramdi government gi oina leiriba police department gi maraktasu selga mantingna duna drug ki case khudingmak loi silamba madi ningtamba purakani haiduna thoglakiba lalhaulup singi manungdasu maruoiba mioi kharasu sauna senaramba samna hairabada mapana party amagi masak naiba duga masin manaoiba singna drug ki kingpin oide haujiksu matam leiri achumba lambida lakpiu haina zero laduda palli